Akaspan Imphal, Wahengbam Washington Pau Pajari, Ahan Bada, Maroi Bapau. Raja Police na Hairi, Kaksing Jilagi Shero Musung Shugnugi, Irang Labam Pam Kuting Magda, Ngaksel Gakan Batorang Paikale. Congress na Hairi, Manipur gi hojik wariba phiba masida amaga hunaduna rajniti tongnobagi matam nate. Imphal West amasung Imphal East jilada hayang ayuk pung manga dagi numidang wairam pung taruk phawa curfew komthokani. Bihar da handak hu chenba yu thaklubadagi laikhidraba miyoi singi imung manungda lupa lakh mari gi khetiporan pinaba Raja Sarkar na warep laukhre amasung Rail Mantraloina Bande Bharat Jauna Rail Gari Khudimaki AC chair car amasung executive class singi bhara sada kunmanga phawa hanta lagani. Kaksing Police na Hairi, May Kunipan gi matungda, Jila adugi Shero Masung Shugnu area gi irang leba mapam kuding magda ngaksel gi akan bathorang paikhatle. SP Kaksing Office Complex ngasi pangthokiba kanaba miphamda Jila adugi SP TS Bikamjit na hai Jila adugi irang gi haurok phamasi Shero Masung Shugnu ni maramaduna District Police ki ahan boy na paikhatle bathabakasi Shero dagi hauraga Palen phawda leiriba irang thokanba mafam singda akanaba ngaksel thorang lokhatpa haibasini mangna hai Shero da BSF IRB amasung commando team singaduga Thingkan pai ga thangnaba Shero gi saruktana Assam Rifles na ngakseli Wapokpi Tangjeng Pangaltabi Umathel Kaksing Khunau Waikhong Wangu Nungu Lamkhai Zairiel amasung langmai dong na chingba dana thana amadi BDF na ngakseli Haukiba tha ani sida jila adugi palel dadi irang amata thoktana santi oina leiri hainasu mangna makhata khi Congress na hairi Manipur gi hauji koiba phiba masida amagama hunaduna rajniti taunabagi matam nate Imphal gi Congress bhaban dangasi pangthokhiba pawgi mifam amada MPCC gi Vice President Loitongbam Tilotama na hai Haujik paliba sarkar asina irang asi laksin abo honabagi mahuta mamang depan kiba sarkar da maral thangjinduna amaga hunaduna lairabadi raija chida chanti porakpada thintagani magna hai Congress na matamamada su ningthi jana chalai dana sisin nazaram bado haujik laiba Bharatiya Janata Party kangu sina su se matik chadre mong chadre matam sika sanadre hai ba taragadi sahi taruk tarik ngai dana lairiba karigino moi every year renew tawriba karigino makoi adugi matamdu the next year having 2015 nataga 16 da iron makhok pinamba kari kageba CPI Hianglam Local Council ngasi pangthokiba miphamna Manipur gi wathok asi loisinduna tangdu laitaba phibam lakhanaba Raija Vidhan Sabha gi mifam kauna bataksinna bagi warep laukhre ngasi gi mifam atuda dol gi State Secretary L Thoren na hai CPI na narco terrorism gi mayokta lepli Manipurda hojik oiriba irang haibasigi matangda miyam gi oiba mifam mangasi Imphal gi tera kaithel pangthokre Tera Ideal Club na yumbu oiduna pasoi kendra gi manungda leba club kuntra tarungna saruk yaduna pangthokkiba mifam aduda akang hai kaya na wangangki mifam aduda saruk yakiba Manipur University gi History Department ki head oiramba Professor Naurem Joy Kumar na hai Manipurda hojik leiriba phibam asi yamna luraba tanpham amadani mangna hai hojikmaki oina yamnamak tangai phadribasi santi porakpa haibasini Professor Joy Kumar na hai Nakalani ki marakta mai chakli basin muthatpada Bharat Sarkar amadi miyam ki mihut oina leiriba raija sigi miyoi singi asoba daita lai mangna hai tonganba administration namagi dabi tawrokli basidi kangluki oiba irang natre Bharat Sarkar ki national security ki oiba asoba singnaba amani masi Bharat Sarkar na khangpham thoi haina chu mahangna makata ki Raija chida tangdu laitaba phibam poraktuna santi laihannaba taksiliba asi nakal amatagi oina tawbasi laibak thibani hairaduna mahakna wathok achigi wareusin porakpada kendra gi griha mantraloina chauna thorang laukham thoi haiki Now we are in a very seriously critical stage. Immediate need of our day peace properly and hojoji mai thanari ani se
masi muthatpa tohon bagi tangai phadaba mathau di baro sarkar gi lei at the same time Manipur gi elected members singi achobo daita lei haiba sum ai haijani taseng na kuki gi di boy separate administrative unit tanba haiba artha di boy separate political identity ba likha pasi boy aim ne ba masi angle de yoguraga di hojiki issue ase maitai ga kuki gi ate issue natte ba issue ase di baro sarkar gi national security gi achobo challenge ba ne ba masi baro sarkar ni khamun thoe ba aduna khanari ba se lotion angi haiba tardi quite a important role di union home minister na lobhum thokpodi ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯨꯛꯀꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯦꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯂꯩꯅꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝꯁꯨ ꯂꯧꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨ ꯂꯧꯊꯣꯛꯎ NRC ꯈꯨꯗꯛꯇ ꯆꯠꯅꯍꯜꯂꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯔꯤ All Manipur United Clubs Organization Amukogi Midyang Makada Raija Sigi Mafam Kayada Manipur da Tonganba Administration Laiba Yaroi Haiba Wapam Yauna Atai Wapam Kayagi Matangda Kanani Nabagi Mifam Leptana Pangtokli Young Development Voluntary Organization Kagen Pali Pankana Maira Paibi Singa Kusam Naduna Manipur da Tonganba Administration Tanba Yaroi Amasung Manipur Yapun Bagi Saktam Kaibi Yaroi Haiba Kolau Galoinana Wakat Mifam Pam Kre Manipur hojik thokliba irang asiga mari lainana lukmai selupna sinduna ngasi Imphal gi Palace Compound laiba iboi aima sumang lila sanglenda nupi singgi oiba khananai ba mifam ama pangthokre mifam aduda Manipur gi nupi gi lup khudingmak na banner amatagi makhada punsinduna khungjang sangchin minana ba mayum makai mang takraba miyoi singda amukhanna yum kai phanghanduna mahausa gi phibam da hanjil hanba nisha gi polam singla lolitik tawba madingang khai lana changchilakpa terrorist singna landarakpa si thingna ba kendra sarkar na masak tokpa thabak lokhat kadabani haibuna singba warep sing lauki Raija sida hojik oiba phibam asida maira paibi singna lawgadaba thodang gi matangda khanane naba mifam amasung asi singjamai waikhom laikai da pangthokre singjamai waikhom laikai amasung Khongnang Paidekpi gi tongan ba Maya Paibi Lupsing Sinduna Pangtokiba Mama Oibis Singi Kolau Haiba Mifam Aduda Manipurda Tuba Matamgi Manungda Santi Hanjil Hanaba Kendra Sarkar Raija Sarkar Amadi Civil Society Organization Singna Tabak Paikanaba Apil Taubagaloinana Tongan ba Warep Kaya Lauki Sangai Paro Apunba Nupi Loop Maira Paibina Atay Sangstan Singa Kusam Naduna Ngasi Manipura Santi Amasung Nungsi Chanaba Pibam Hanjil Hanaba Aikoi Punna Honaminasi Haibasida Noong Magyob Mifama Mapangtokre Mifama Duda Kangahi Kayana Su Loktokpa NRC Sanahanba Popi Thaba Amasung Nisagi Polam Lalolitik Tauba Terrorist Sing Mutatpa Madi Tonganba Administration Tanba Yaroi Haibanisingba Tongan ba Hiram da Wangangki Mifam aduda Rajniti Dol Singna Dol gi khena bathamdana Manipur gi apunba saktam ngakna bahona minaba amasung Raija sida Santi poraknaba Rajniti Dol Singa china punna Bharat Sarkar da taksil hannaba warep su lauki Raija sida thoklebe hingsa gi thodok singda wabo phongdok poina Bishnupur jila gi Moirang Kaithel hayeng dagi hauna numit mangani ayuk pung manga dagi nungthil pung ama phawbadamak Kaithel phamna warep laukre Moirang Kaithel asi tha sigi Taretagi numit humni subna phamludrabani tabi riba pawasi Akashbani Imphal dagini Imphal West amasung Imphal jila da hayang ayuk pung manga dagi numidang wairam pung taruk phawa curfew komthokani adumainamak Imphal West ki Langol area dadi ayuk pung manga dagi numijung pung tarani thoi phawbadamak curfew komthokani Kakching jila da serong natana tai mafam singda hayang ayuk pung manga dagi numidang wairam pung manga phawba Bishnupur jila da Ayuk pung manga dagi numidang wairam pung manga phawba duga Thoubal jila dana hayang ayuk pung manga dagi numidang pung nipan phawba curfew komthokani Churachandpur jila gi oina hayang ayuk pung manga dagi numidang wairam pung manga phawba curfew komthokani aduga Kangpokpi jila dana hayang ayuk pung manga dagi numidang wairam pung taruk phawba curfew komthokani Raija sida handak thokliba irang asiga mari leinana hangkhiba Relief Committee Janimsta Me ahum dagi ngarang phawbada punna asokpa miyoi chatruk marphudra mari layang kre aduga miyoi taretna layang bangamdana laikhidre ngasi phawbada miron bini fungapal hospital asida ngang unakre Siliguri United Christian Forum amasung Maitei Christian Churches Council Manipurna ngasi tongan mafam singda hangliba relief camp singda tangai phadana sangba polam kaya tengbang oina pikre
रामलाल फॉल हायर सेकेंडरी स्कूल की लिस्टिंग मचमापन मरफुद्रा माथोगी मैट्रिक बेस ना तोंगान तोंगान रिलीफ कैंप अमदी खुलंगाकपसिंगदा तेंगबांगी पोलमसिंग पीख्रे यूनाइटेड डेवलपमेंट एसोसिएशन खांगाबोक नंगसी सुगनुदा हांगबा रिलीफ कैंप अनिदा चाना थकनबा पोलमसिंग यंथोख्रे सीदबा निंगथेम पुख्री मपाल सिंगलुपना रायजसिगी इरांग मरी लेना लाइखिद्रबा सिंगी इमुंग सिंग अमदी रिलीफ कैंप सिंगदा सेल की मतेंग पीख्रे लमदम असिदा तंगदु लेताबा फिबम लाखनबा लाइनिंग थौसनाम ही टेंपल बोर्डना थौनी जबगी थौरम अमसु मोयरांग कंपुदा लेबा सिंखै इपागी लाइफमदा पांथोख्रे मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्रना हाइरी तुंगी युंबी ओरकदोरबा नहारोल सिंह असिबु माई पाकना अचुंबा लंबिदा चलहनबा ngamnabagidamag mahi masing tambada akanba mideng changba tangai fade Bishnu Naha Youth Federation Yaripokna Sindon ngasi pangthokiba class 10 amasung 12 ki parikya singda mai paklaba mahirui singbu taram na okpagi thoramda Sri Megachandra na hai mahirui sing asibu tungi punsida mai pakpa ohenna bagidamak waja sing amadi mama mapa oibasingna punna honamina batangai fade हौखिबा नुमित खरनी असिदा नोंग लेफ्टन सुबदगी नेशनल हाईवे नंबर 38 इम्फाल जिरिबाम लंबिदा लेन स्लाइड न सिंबा थोक्तुना खुदोंग चादबा मायोकनरे एखोगी नोने पाउमी अगुई कामाइना हाई हौखिबा था अनिरोमसी इम्फाल दिमापुर लंबिदा गाड़ी चेंदबा मरमना इम्फाल जिरिबाम लंबी असि मणिपुरदा तंगाई फदना संगबा पोलम सिंग अमदी पेट्रोलियम के पोथोक सिंग मापाल राज्य सिंगदगी पुसिलकनबगी अमतंगाइरबा लंबी ओइरी लंबी असिदा गाड़ी निंगथिना चेलहनबा यानबा केंद्र अमदी राज्य सरकार की पुकनिंग सुचिंगचिल्ली Justice Committee on Anglo-Manipur War लिसिंग मचनिपान मरफुद्रा माथोई Martyrs and the Freedom Fighters of Kanglei-pakna tongan tongan balup singamadi District Forest Division Thaubalga खुसमनदुना ngasi kaksingi Manau singda laiba Major Wangkhai Mairabagi ningsing khubam gya koibeda uchara kayamrum thakre Manipur Badminton Association Imphal gi Technical Official Committee na sinduna Badminton Umpires ngi oiba Training Program ama tha asigi tara nipal amasung tara mapalda Imphal gi DM College University Campus ta laiba Association gi Indoor Stadium da pangthokani masida Badminton Umpire oiningba singna saruk yaba yagani hairi Akashbani Imphal dagi pau tabiri Bihar gi Nalanda amasung East Champaran Jilla singda handak Husianba yu thaklupadagi laikhitraba miyoi singi imung manungda lupa lak mari gi kheti poron pinaba rajya sarkar na warep laukre jila ani asida handak mathang thokiba Husianba yu thaklupadagi miyoi kya laikhidabagi thokdok sing adugi tungda birodhi BJP yauna Grand Alliance ta yawriba atai chungsinaba dol khadan taksilakpadagi rajya sarkar na sahi asigi April 3 da anti liquor law semdok semjen tawkhibani रेल मंत्रालयना वंदे भारत यावना रेलगाड़ी खुदिंगमकी AC चेयर कार अमसुंग एग्जीक्यूटिव क्लास सिंगी भाड़ा चाद 15 फावबा हंथहलगनी हाने लाउथोख्रे मंत्रालय असिना हाई हौखिबा नुमित 30 असिदा अपुनबा छिटकी चाद 50 की मखादा मी तोंखिबा दुगी यंगलगा भाड़ागी ममलसी हंथहनबा वारेप लौबनी Ngaksel Mantri Rajnath Singh gi numit ini gi Malaysia khongchet hayengdagi hawragani khongchet asida laibak ani gi ngaksel gi lam amadi marup mapang oibagi mari hena phagal hanabagi pandam thamli Sri Rajnath na Malaysia gi ngaksel mantri Dato Seri Muhammad Hassan ga lamdam asom gi amadi maleng gi oiba wap tongan bo wafam kya gi matang da wari sanagani mahangna laibak adugi pradhan mantri ga su unagani भारत की G20 प्रेसिडेंसी मखादा नुमित परिनी चथगदबा कल्चर वर्किंग ग्रुप के अहुम सुबा मिफम कर्नाटक की वर्ल्ड हेरिटेज साइट मनाक्ता लैबा हम्पीदा ngasiदagi हौख्रे मिफम असिदा G20 की सदस्य लैबाक सिंह बार्टोन तौबा लैबाक सिंह अमति मालेमगी ओइबा लुप कयागी मिहुत सिंह सरुक यारी अरोइबदा मरोइबा पाउ अमुखना राज्य पुलिस ना हाइरी कक्सिंग जिलागी सेरो अमसुंग सुगनुगी इरांग लैबा मफम खुदिंगमक्ता ngakselgi akanba thorang paikhatle कांग्रेस ना हाइरी मणिपुर की हौजिक ओइरिबा फिबा मसिदा अमगा हुनतुना राजनीति तौनबगी मतम नते इम्फाल वेस्ट अमसुंग इम्फाल ईस्ट जिल्लादा हयेंग अयुक पुंग 5 दगी नुमिदांग ओइरम पुंग 6 फावबा कर्फ्यू कमथोकनी बिहार दा हंदक हुसेनबा यु थकलुबदगी लैखिद्रबा मियोइसिंगी इमुंग मनुंगदा लुपा लाख मरी गी खेतीपुरन पीनबा राज्य सरकार ना वारेप लौख्रे अमसुंग रेल मंत्रालयना वंदे भारत यावना रेलगाड़ी खुदिंगमकी AC शेयर कार अमसुंग एग्जीक्यूटिव क्लास सिंगी भाड़ा चाद 15 फावबा हंथहलगनी पाउ लोइजरे